Kan ma'am xem tiếng ô. Cây lâm đấy cái nó xí bà. Ayam besure meniputi. Ayam besure meniputi. Thabal. YouTube 창할게. Thabal yang ka Thabal kan. Mina kaisa pada thai na angau bom le adu si ta ba ya du kun ma. Adu ne mo khai da. Mai bin ma kusuji ka naman di ba sindu ma suji ka kai hello. Mene Singapore ko sa mai sai ni ka. Jam ya sai ni ko. 선배 라 안강 시행어 거의 안강 시행어 야 butterfly 마 거의 있는 저희 봐 아까토 드레스요 지나 거기 나가 라서 비나 봐 có nào rồi hai đứa đi Yaoshang nữa 미치다 xin khảo xem tiếng hay bà kia lấy rồi nè anh phí lười của chị 의자라게 반자라게 네, 리게세 많은데 पैसा세 이거 따라 필요 없지 이제 이건 나 합절로 해봐 비행기 한 주고 사세 합절네 진짜 너희가 진짜 뭐 저희를 넣어야 되는 nè khá tiếng là gì cái này thấy em sẵn ở đây nè thấy tiền xe balagi mà cô đâu đây xin chị chế là ngàm bì ki hina bamboo in chân ki phải sao bà rồi ôi là ghê hay lắm mô đây gì ha sao em phải thở nhưng mà mình khơi mình sẽ cắt đi cho nhau ồ chị chế baladi em mà cô đâu ôi là ghê mà sao nói ping xe hay này là bao nhiêu hôm em post đây hay bà tôi lấy post hay lấy post rồi kia photo số nào màu gì qua mà mỗi chân sẽ lấy post gì 진짜 로 가 진짜 로 와우 미 마사난 드라세 거의 올라오기 레이사비 안더니 아파오비 대장시 대장 아이시나냐 야람마디 콧집 세 바바바 떠산비가다바 코마이 마띵시 야드레바세 떠위시 시 Sina khoi ina magi chutney jaga ka kre hai shoi how bani moi gi thong bado hen ta ka thong bado sina khoi gi chutney si iron be male yong chak siga sama se ni lakna bani ba ko ai khuje kem ya drena tama se 사우디 사우데비다네 사우사에 노 이네바 아이나 보롬 통바니 보롬 얼마나 통스 세 쿠세 세 무라바니나 코진제 많이 오빠가 통나이 레이세 파무이베 옐로 추그라디
ꯉꯥ ꯀꯣꯝ ꯇꯂꯪ ꯁꯨꯃꯥꯏꯅ ꯀꯦꯔꯦ ꯁꯤꯅ ꯑꯅꯤꯔꯛ ꯁꯨꯕ ꯊꯥꯕꯜꯅꯦ ꯉꯔꯥꯡꯗꯨꯅ ꯃꯧꯗ꯭ꯔꯦꯕꯀꯣ ꯃꯁ ꯃꯌꯥꯝꯇ ꯄꯥꯏꯔꯣ ꯆꯦ ꯁꯨꯃꯥꯏꯅ ꯄꯥꯏꯔꯣꯁꯦ ꯊꯣꯛ ꯁꯨꯃꯥꯏꯅ ꯊꯥꯕꯜ ꯆꯣꯡꯕꯗꯅꯦ ꯃꯤ ꯐꯖꯕ ꯐꯖꯗꯕ ꯁꯨꯃꯥꯏꯅ ꯁꯦꯠꯂꯦ ꯑꯩ ꯇꯣꯝ ꯀꯦꯖꯩꯅꯤ ꯐꯖꯩ ꯌꯥꯔꯦ ꯉꯥꯡꯉꯣ ꯀꯗꯥꯏ ꯅꯪꯁꯨ ꯐꯅꯦꯛ ꯑꯝꯇ ꯁꯦꯠꯀꯦꯗ ꯆꯥꯛ ꯆꯥꯔꯣꯁꯦ ꯑꯩꯈꯣꯏꯅꯤ ꯅꯪꯁꯨ ꯌꯥꯎ ꯌꯥꯗ꯭ꯔꯣ ꯑꯩꯗꯤ ꯌꯥꯎꯔꯣꯏ ꯑꯩꯗꯤ ꯉꯔꯥꯡꯗꯩꯕꯨꯗꯤ ꯏꯅꯥꯎꯄꯤ ꯐꯪꯒꯦꯅ ꯇꯧꯕꯅꯦ ꯃꯥꯏꯕꯦꯝ ꯃꯩ ꯃꯉꯥ ꯉꯧꯗ꯭ꯔꯣ ꯑꯩ ꯁꯣꯏꯔꯣꯁꯤꯅꯦ ꯉꯣꯗꯅꯕ ꯀꯥ ꯆꯥꯛ ꯆꯥꯅꯕꯒꯤ ꯑꯩꯈꯣꯏ ꯁꯪꯒꯣꯏꯗ ꯃꯃꯥꯅ ꯍꯥꯏꯔꯦ ꯊꯝꯕ ꯑꯁꯤ ꯀꯩꯅꯣꯝꯁꯤꯗ ꯑꯩꯈꯣꯏ ꯆꯦ ꯂꯥꯛꯑꯣꯍꯦ ꯂꯥꯛꯑꯣ ꯂꯥꯛꯑꯣꯕꯗ ꯏꯃꯥꯁꯦ ꯃꯁꯤ ꯇꯤꯜꯍꯧꯅꯤ ꯀꯅꯥ ꯊꯣꯏꯅꯣ ꯇꯧꯔꯤꯁꯤꯕꯣ ꯅꯪ ꯃꯁꯤꯒ ꯊꯝꯃꯨ ꯅꯪꯁꯨ ꯌꯥꯎꯍꯜꯂꯣ ꯍꯥꯏꯔꯣ ꯑꯩꯁꯨ ꯌꯥꯎꯍꯜꯂꯁꯦ ꯑꯣꯠꯄꯗ ꯌꯥꯔꯦ ꯉꯁꯥꯏ ꯁꯤꯒꯤ ꯇꯥꯁꯅꯥꯏꯗꯣ ꯁꯤꯒꯤ ꯇꯥꯁꯅꯥ ꯅꯪꯒꯤ ꯉꯁꯥꯏ ꯁꯤꯟ ꯐꯖꯕ ꯑꯃ ꯚꯤꯗꯤꯑꯣ ꯅꯝꯕꯤꯒꯦ ꯌꯦꯟ ꯌꯥꯜꯂ ꯆꯠꯄ ꯌꯥꯔꯦ ꯀꯣꯕꯤꯗꯣ ꯌꯥꯝ ꯁꯣꯏꯔꯨꯅꯨꯀꯣ ꯊꯕꯛ ꯌꯥꯝ ꯐꯩꯌꯦ ꯑꯩꯁꯨ ꯅꯤꯡꯊꯧ ꯉꯥꯎꯈ꯭ꯔꯦꯕꯣ ꯑꯩ ꯍꯤꯟꯖꯥꯡꯗꯣ ꯊꯣꯡꯉꯕ ꯂꯣꯏꯕꯗꯤ ꯅꯪ ꯆꯥꯛ ꯆꯥ ꯉꯝꯗꯧ ꯃꯥꯟꯗꯦ ꯃꯁꯜ ꯄꯦꯡꯉ ꯇꯧꯔꯤ ꯁꯤꯕꯨ ꯈꯣꯡ ꯀꯅꯥ ꯆꯤꯛꯇꯣꯏꯅꯣ ꯁꯤꯕꯣ ꯌꯥꯔꯦ ꯆꯥꯕꯅ ꯄꯥꯛꯇꯦ ꯁꯦꯠꯇ
ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯐꯤꯕꯝꯗ ꯂꯩꯀꯥꯏꯁꯤ ꯂꯩꯔꯤꯕꯁꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯑꯆꯥ ꯑꯩꯈꯣꯏ ꯍꯥꯏꯀꯣꯔꯠꯇ ꯄꯤꯖꯔꯤꯕ ꯐꯤꯕꯝꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯕꯤꯌꯨ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯖꯔꯤ second day ꯆꯥꯛ ꯆꯥꯅꯕꯗ ꯕꯣꯇꯜ ꯑꯃꯁꯨ ꯁꯧꯗꯣꯛꯈ꯭ꯔꯦ ꯃꯣꯔꯣꯛꯀꯤꯅꯦꯕ ꯁꯤ ꯍꯥꯟꯅ ꯆꯥꯕ ꯍꯧꯔꯦ ꯑꯩꯈꯣꯏ ꯈꯥꯡ ꯇꯣꯠꯁꯟꯕꯅꯦꯕ ꯃꯤꯁꯤꯡꯁꯨ ꯂꯩꯔꯦ ꯁꯧꯁꯦ ꯈꯥꯏꯗꯣꯛꯀꯦ ꯅꯠꯇꯦꯗ ꯈꯥꯡꯗꯣ ꯍꯥꯎꯏꯗꯅ ꯃꯥꯁꯦ ꯕꯤꯕꯤ ꯍꯥꯎꯕ꯭ꯔꯥ ꯀꯩꯅꯣ ꯃꯤꯃꯤꯁꯤꯡꯁꯦ ꯃꯔꯣꯏ ꯃꯔꯥꯡ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯃꯔꯣꯏ ꯃꯔꯥꯡꯒ ꯑꯝꯇ ꯌꯥꯎꯖꯗ꯭ꯔꯦ ꯐꯛꯁꯤꯗ ꯊꯥꯡꯀꯠꯇ꯭ꯔꯁꯨ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯌꯥꯔꯒꯗꯤ ꯑꯉꯥꯡ ꯑꯩꯈꯣꯏꯒꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯗꯤ ꯃꯧꯁꯤꯡ ꯄꯔꯦꯡ ꯂꯦꯞꯍꯜꯂꯒ ꯈꯟꯗꯣꯛꯄꯤꯅꯕ ꯍꯥꯏꯗꯨꯅ ꯅꯥꯏꯠꯀꯤ ꯇꯧꯕ ꯍꯥꯟꯅ ꯅꯤꯡꯁꯤꯡꯖꯔꯤ ꯀꯩꯅꯣ ꯆꯟꯈ꯭ꯔꯕꯣ ꯆꯜꯂꯦ ꯏꯃꯥ ꯎꯍꯧꯗ꯭ꯔꯦ ꯆꯟꯗꯦ ꯑꯗꯨꯒ ꯂꯥꯎꯔꯤꯁꯤꯅ ꯀꯩꯒꯤꯅꯣ ꯊꯣꯡꯅꯦꯍꯦ ꯊꯣꯡꯅꯦꯍꯦ ꯆꯥꯔꯨꯕꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯄꯣꯗꯅ ꯑꯃꯨꯛ ꯍꯥꯏꯗꯅ ꯇꯧꯗꯅ ꯃꯣꯏꯁꯦ ꯃꯤ ꯈꯨꯗꯤꯡꯒꯤ ꯀꯥꯎꯅꯗꯣꯏꯖꯥꯠꯂ ꯏꯃꯥ ꯆꯟꯈ꯭ꯔꯦ ꯆꯟꯈ꯭ꯔꯦ ꯆꯟꯈ꯭ꯔ ꯃꯥꯜꯂꯦ ꯆꯜꯂꯤ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯂꯩꯁꯥꯕꯤꯅ ꯑꯃ ꯑꯍꯥꯟꯕꯩꯗꯣ ꯂꯩꯁꯥꯕꯤ ꯅꯪ ꯆꯟꯈ꯭ꯔꯦ ꯑꯅꯤ ꯆꯟꯈ꯭ꯔꯦ ꯋꯥꯅꯩ ꯄꯥꯏꯔ ꯐꯥꯏꯔ ꯁꯤꯒꯤ ꯅꯥꯄꯥꯛ ꯁꯥꯏꯅ ꯑꯣꯏꯅꯦꯕ ꯏꯁꯩ ꯊꯥꯔꯛꯑꯣꯌꯦ ꯆꯟꯗꯦ ꯆꯟꯗꯦ ꯆꯟꯗꯕꯒꯤ ꯂꯥꯎꯔꯤꯔꯣ ꯆꯟꯕꯩ ꯂꯥꯎꯔꯤꯔꯣ ꯍꯧꯖꯤꯛꯀꯤꯗꯣ ꯆꯟꯗꯦ ꯍꯔꯥꯎꯏꯕ ꯑꯗꯨꯒꯤ ꯍꯦꯛꯇ ꯆꯟꯗ꯭ꯔꯤꯌꯦ ꯃꯣꯏꯅ ꯂꯩꯁꯥꯕꯤꯅ ꯉꯝꯈ꯭ꯔꯦ ꯑꯁ ꯏꯃꯥꯏꯕꯦꯝꯃ ꯂꯩꯁꯥꯕꯤꯅ ꯉꯝꯈ꯭ꯔꯦ ꯅꯣꯏ ꯅꯍꯥꯛꯀꯤ ꯀ꯭ꯔꯣꯁ ꯂꯣꯏꯔꯛꯑꯕ ꯂꯣꯏꯔꯛꯑꯕꯣ ꯇꯝꯕ ꯑꯧ ꯂꯣꯏꯔꯦ ꯐꯔꯦ ꯐꯔꯦ ꯊꯥꯕꯜꯒ ꯆꯣꯡꯈ꯭ꯔꯦ
ดูเค้กแล้วรุ่ยนี้นุ่งดังพวกมัมเมบะเจ๊กิตาสนาไรบ้านี้ยุ่งกันเนาะดูพัดได้หายไปไหนบ้างอย่าเร่ว้าใส่กิ๊กเก๊กภาษาบัดดจีไปเล่นอะไรหรอจะทำยังไงจีจะสับปีกก็คุณลำน้องที่ทำดิ้งมาเลยอาจจะมาคนมากันเลยอันนี้ไอ้ก็สรุปยาวสังมาป้าตาเลยไอ้ก็ลอยเร่ยาวสัง